ꯍꯥꯎꯕꯅꯤꯗ tꯁꯦꯡꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯐꯖꯅ ꯍꯥꯎꯋꯦ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯨ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯁꯤꯗꯤ ꯑꯣꯛ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯛꯑꯦꯕꯀꯣ ꯑꯣꯛꯁꯤ ꯀꯦꯖꯤ ꯑꯃꯒ ꯒ꯭ꯔꯥꯝ 200 ꯂꯧꯖꯕꯅꯦꯕ sida ꯂꯩꯔꯦ ꯄꯤꯁꯁꯤ ꯂꯣꯏ ꯆꯥꯎꯋꯦꯀꯣ sida ꯄꯤꯁ 2 ꯑꯃ ꯂꯩꯔꯦ sida ꯄꯤꯁ 2 ꯑꯃ ꯂꯩꯔꯦ ꯑꯗꯨꯒ sida ꯒ꯭ꯔꯦꯚꯤ ꯈꯔ ꯑꯃ ꯂꯩꯔꯦ sida ꯀꯩꯅꯣ ꯂꯩꯔꯦ ꯊꯕꯤ ꯇꯤꯜꯍꯧ ꯑꯗꯨꯒ ꯃꯣꯔꯣꯛ ꯆꯤꯛꯅꯕ ꯈꯔ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤ ꯑꯩ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩ ꯁꯨꯝ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯩꯔꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ subscribe ꯑꯃꯨꯛꯇꯪ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ subscribe ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ subscribe ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯔꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯌꯥꯝꯗ ꯑꯩ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦꯀꯣ first bite ꯑꯃꯇꯪ ꯇꯧꯒꯦ first bite ꯁꯤꯗꯤ ꯁꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯋꯥ ꯃꯩꯅꯤ ꯄ꯭ꯂꯦꯠꯁꯤ ꯁꯤꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯨꯔꯒ 와 ribki marudum
Masak ingatan ya sih. Ngam Dah kadang sini pas masak ingatan di serah bang deh pak. Ini jangan ya.
ꯉꯁꯤꯒꯤꯗꯤ ꯆꯥꯕꯗꯤ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯆꯥꯕ ꯂꯣꯏꯔꯦꯁꯦ ꯒ꯭ꯔꯦꯚꯤ ꯈꯔ ꯑꯃꯒ ꯈꯤꯇ ꯑꯣꯛ ꯄꯤꯁ ꯑꯃꯒ ꯂꯩꯔꯝꯃꯦ ꯉꯝꯗ꯭ꯔꯦ ꯆꯥꯕ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯃꯌꯥꯝꯗꯒꯤ ꯀꯥꯟꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ